ꯑꯩꯈꯣꯏ ꯂꯥꯏꯔꯕꯁꯤꯡꯗꯒꯤ ꯀꯣꯄꯔ ꯆꯥꯝꯃ ꯈꯟꯒꯠꯂꯒ ꯂꯨꯍꯣꯡꯕꯤꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯣꯖꯥꯅ ꯀꯔꯤꯒꯨꯝꯕ ꯃꯤꯈꯜꯁꯤꯗ ꯃꯥꯏ ꯄꯥꯛꯑꯦ ꯈꯜꯂꯒꯗꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯕꯤꯈꯤꯕ ꯀꯦꯟꯗ꯭ꯔꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯝꯕꯤ ꯊꯣꯡ ꯑꯃ ꯂꯩꯕ ꯃꯈꯩꯁꯦ ꯂꯣꯏꯅꯃꯛꯁꯨ ꯑꯣꯖꯥ ꯀꯚꯔ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯕ꯭ꯔꯥ ꯑꯣꯖꯥ? ꯌꯥꯝ ꯐꯖꯕ क्वेश्चनꯅꯤ। ꯀꯨꯝꯖꯥ 2027 की मिखलदा लिलोंग एसीदगी इंटेंडिंग कैंडिडेट ओइने पुथोकलिबा लिलोंग तुरेल अनमीदगी डॉक्टर मोहम्मद रियाजुद्दीन खान की युम मनाक्ता लैबा दरबार हॉलदा मसिंग यामलबा मियु कया सरुक यादुना ईद की थौरम पंगथोकरे। लिलोंग केंद्र की मसुक नाइबा मियु कया यावना पंगथोकिबा ईद की थौरम अदुदा लिलोंग एसीदा लैरिबा तोंगान तोंगानबा फुरुप की मियु चा कयाना सरुक याखी। हिरम मसिकी मतांगदा इपाक टीवी न्यूज़ का इंटेंडिंग कैंडिडेट डॉक्टर मोहम्मद रियाजुद्दीन खान का अखन्नना उनरुपदा फोंदोरखिबा वाफम खरा तमिनसे। Assalamualaikum warahmatullahi wabarakatuh. Good evening everybody. Idul Adha festival ni Islam dharma chatpa Manipur da liminariba Bangali silina khudingman pangthokpa duguma dharma amani. Masigi numit asiga mari leinana aikhoi Lilong Darbar Hall da hawkhiba numit nini dagi chathajarpa festival ni masina ahum subane hawkhiba mamangi numit ani asidana Lilong kendra da liminariba ipa icha ichilina खुदिंगमक्ता नामजबा मतेंग फेस्टिवल सिदा मतेंग ओइनाबगी दमक्ता तवजबनी एडवांस फेस्टिवल ओइना अदुगा ngasi sina अखोगी फेस्टिवल सु ओइरे अदुगा क्लोजिंग डेज हाइबदुसु ओइरे हाइरिबा नुमित असिदा मणिपुर दा लेमिनरिबा इचिल इनाव खुदिंगमक कांगलुक मसेंगी लेमिनरिबा मैतै इसेलिबाई मामसिंग अदुगा अखोगी चिंगदा लेमिनरिबा इचिल इनाव खुदिंगमक तमदा लेमिनरिबा क्रिस्टियन धर्म चलिबा खुदिंगमक इमा इबेल खुदिंगमकपु इकाय खुमनाबुगा लोइनना नुलोकपा फुंदोकसरी लोइनना इस्लाम धर्म चलिबा बांगाली सिलिनावसिंग इपा इपल सिंह फुजास केराम सिंह उल्मा सिंह छात्र नारोन सिंह यूथ सिंह इसे मिसल खुदिंगमकपुसु इकाय खुमनाबु उच्चरी असी लिलोंग दरबार हॉलदा अखोइना मियाम पुल्लगा असिगुम्बा सेलिब्रेशन असे मल्टी कम्युनिटी ओइबा अमु पांगथोकलिबगे थीम असे अतै करी अमत नते मणिपुर पिखरबा मणिपुर असिदा लैमिनरिबा कांगलुक खुदिंगमकसे अवाबा अमसु नुंगाइबदा अखोइ खुदिंगमक नुंसिनना सरुक यामिनबा हाइबा थीम असिदा पांगथोकजबने अदुना ngasi पांगथोकलिबा असिदा मैतै सेलिबाई मामा कया अमसु यावरि अखोइ क्रिस्टियन धर्म चटपा कबुई अतै अतै खुदिंगमकसु यावरि पांगल इसिलिना खुदिंगमकसु यावरि ngasi lakpiriba khudingma aduso thamoidagi ikai khumnabaga loinana minungsi utsari aduga aikhoina kamluk masen amaga innaraga nungsi chanadana amadi manipur da ethnic problem kaya ama lairiba posak asibo ngasi gi idul adha gi festival asi sacrifice ki adugum laba chawun numit amani hairiba numit asina aroibu oiminaraga thamoi da lairiba community masian de leminariba nungaitaba nungsidaba penadaba khudima ngasi hariba numit asidagi thadok minarasi haina message asi pijari asi pijabaga loinana ngasi nungsiraba amadi fajaraba ima laiba asibo santi da chokhatpaga loinana mara chetpa machet tadaba manipur ama oirasanu haina lilong kendra dagi candidate oina songthokchariba Alhaz Dr. Mohammed Riyazuddin Khan ai isagi maikai dagi aigi nungsiraba ise misal ima ibel ulmai keram ahlaman all communities of Manipur hai mupung khudimukta masigi message ji pijari oza kai karam wakhalon dagi mikhalasi thengnaba thorokhiba haibigi matang do bafam kitang thambiba aina ngasi general election asi gi damakta aigi job Superintendent Engineer oina thawk tawjarmani Power Department da masidai da aina
election asi lepagi haina tholaklibagi maramse tasengna haragadi ekhoi gumba politics ta duki matik nauriba amagi chindagi haibadadi yam haiman ba tholagadra Manipur da burning situation da lairaklibi 2023 gi May gi tangkhum dagi lakpana ngasi fawsi restless Manipur am oiri hairiba Manipur sibo Santi puraktragadi sakhat haibasi laglaroi Santi laina progressive oiba mawongda changsindragadi aikhoigi youth singi future sida aduki matik hindrance oire loina na hawgalagliba satra naharon sing Santi da school tambangam laktre particularly aikhoigi Lilong Kendra si last 15 years da prajana tawba expectation gi 1% 2% oba phangbangamdre ka khraga MLA oina karaba matungda MLA oibanina thabak tawbangamti haiba pot se masi amadi irresponsible oibis wakhaloni haina khanjaraga miyamgi mihut miyamna khanbangamjariba MLA ditang oiba matamda MLA amana Lilong Kendra da kari tawbangambage haibise amutang uchaningba aduga aroibada yamna advance oiba ikhoigi system na achumba amadi afaba system ama puraga Lilong Kendra amadi Manipur laimai da leiriba praja ipa upai leijadaba nidi families amadi nidi pharaohs makhoi singsigi damakta mateng pangningamba loinana kangaunaraga leiraba youth singsa taseng harabda employment gi lamda generate tawningba aduga yamna unique oiba mawngda how to serve to the people by a leader haiba pot asi show tawba pamjaningbagi damakta achauba hardship oiba decision asi lawjaraga praja gi damakta sacrifice tawjarapani ozana kari ngom mikhal sida mai pai khalagadi oza ozanu ji haibi hiba kendra sida awat apa lambi thonga mama lei luma khaisi loina maksu oza cover to bungam gani haibi ki thaja bali oza yam phajaba question ni masi aikoina lakadoriba 2027 gi election asida mai pakpa taragadi minimum da kari tawgadagi haibdo 18 points program ama aina election lepani haina miyam da declare megi tang tara da tawjakhiba matam da thamjakhrabani maduda so adum yawkhibani lambi main roads of the Lilong constituency se black topping gi mathakta sahi manga whole 5 years 24/7 chalangeni haibana chingba amadi couple sama ikhoi lairaba singdagi couple sama khangatlaga luhongbigani haibana chingba education gi lamda yam phajana explain tawjakhrabani hairiba khudingmak si mipung khudingmak nadi yamna chawba big commitment ni hana lorom bayai but it is the right of a citizen praja amo oina phangpham thoko pot adu khaktani adugi in larger scale da ngamlagadi madudagi hen edition tawrokadaba kaya amusu khallaga madu leizari mafam matam sala phungdok charakke thagasari ozabo thank you Miyamda khanganjaba ama Impact TV News Channel asida toan hiramsingi matangda advertise tawbiningba myoisingi oina yamna chawna offer pizari maram aduna
ꯑꯦꯗꯚꯔꯇꯤꯁ ꯇꯧꯕꯤꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯣꯐꯔ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯤꯌꯨ꯫ hiram asigi matangda apamba miyoisingna mobile number 9366127201 da call tawbiraklaga khudongchaba asi lawbiyu haina Impact TV News ki maikeidagi miyamda appeal tawjari।